ꯑꯍꯥꯟꯕꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯟ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ ꯀꯧꯖꯩ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯀꯧꯖꯩ ꯉꯁꯤ ꯅꯩꯅꯒꯗꯕ ꯂꯣꯜꯒꯤ ꯃꯔꯤ ꯂꯩꯅꯕꯅ ꯉꯁꯤ ꯃꯌꯦꯛ ꯑꯣꯏꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ ꯂꯣꯜ ꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤ ꯅꯩꯅꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯌꯦꯛꯄ ꯍꯥꯏꯕ ꯑꯃꯒ ꯑꯃꯅ ꯏꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯅ ꯆꯥꯎꯔꯥꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯌꯦꯛꯄ ꯍꯥꯏꯕꯁꯤꯅ ꯐꯖꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯅꯕ ꯌꯦꯛꯄꯅꯤ ꯑꯗꯨꯒ ꯏꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯑꯗꯨꯕꯨ ꯃꯥꯟꯅꯅꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯑꯣꯡ ꯃꯥꯟꯈꯤꯗꯅꯕ ꯌꯦꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯔꯣꯏ ꯍꯧꯖꯤꯛ ꯌꯦꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯜ ꯇꯤꯜ ꯈꯧ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯅꯩꯅꯖꯒꯦ ꯑꯗꯨꯗꯤ ꯁꯤꯗ ꯏꯗꯨꯅꯁꯨ ꯂꯩꯔꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯤ ꯁꯤꯗꯩꯗ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕꯗ ꯀꯣꯛ ꯁꯝ ꯂꯥꯏ ꯍꯥꯏꯕꯁꯤ ꯏꯔꯛꯄ ꯃꯇꯝꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯃꯌꯦꯛꯁꯤ ꯏꯔꯛꯄ ꯃꯇꯝꯗ ꯐꯣꯔ ꯁ꯭ꯇꯦꯞ ꯑꯣꯐ ꯗ꯭ꯔꯣ ꯍꯥꯏꯗꯤ ꯌꯦꯛꯄꯗ ꯁ꯭ꯇꯦꯞ ꯃꯔꯤ ꯂꯩꯁꯤꯅ ꯋꯥꯟ ꯁ꯭ꯇꯦꯞ ꯁꯤꯅ ꯋꯥꯟ ꯁ꯭ꯇꯦꯞ ꯍꯥꯏꯗꯤ ꯁ꯭ꯇꯦꯞ ꯑꯃꯃꯝꯗ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯛꯁꯤꯅ ꯁ꯭ꯇꯦꯞꯁꯤ ꯑꯍꯥꯟꯕꯗ ꯋꯥꯟꯗ ꯁꯣꯝꯒꯤ ꯃꯊꯛ ꯊꯪꯕ ꯑꯞꯄꯔ ꯀꯥꯆꯤꯟꯁꯦ ꯂꯦꯐ ꯁꯥꯏꯠꯁꯤ ꯃꯊꯛ ꯁꯪꯕꯁꯤꯗꯒꯤ ꯍꯧꯔꯒ ꯁꯤꯗꯩꯗ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯆꯤꯡꯉꯛꯑꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯆꯤꯡꯉꯛꯑꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯕꯨꯅ ꯀꯔꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯁꯤꯗ ꯒ꯭ꯔꯤꯟꯅ ꯏꯔꯤꯁꯦ ꯃꯈꯥꯗ ꯆꯤꯡꯊꯔꯒ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯐꯩꯅ ꯆꯤꯡꯈꯠꯈ꯭ꯔꯤꯁꯦ ꯁꯤꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯅꯤ ꯊꯥꯔꯠ ꯁ꯭ꯇꯦꯞꯇ ꯁꯤꯗ ꯁꯥꯡꯅ ꯆꯤꯡꯊꯔꯒ ꯐꯣꯔꯠ ꯁ꯭ꯇꯦꯞꯇ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯤꯡꯊꯔꯛꯄ ꯑꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯛ ꯑꯁꯦ ꯐꯣꯔꯠ ꯁ꯭ꯇꯦꯞ ꯃꯔꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯗꯤ ꯀꯔꯝꯅ ꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯌꯦꯡꯁꯤ ꯁꯤꯗꯩꯗ ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤ ꯃꯁꯤ ꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯆꯤꯡꯉꯅꯤ ꯑꯗꯨ ꯃꯈꯥꯗ ꯆꯤꯡꯊꯔꯛꯑꯅꯤ ꯑꯗꯨ ꯁꯣꯝꯗ ꯂꯦꯐ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤꯗꯩꯗ ꯂꯦꯞꯄꯦ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯒ꯭ꯔꯤꯟ ꯂꯥꯏꯠꯁꯦ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯆꯤꯡꯊꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗꯩꯗ ꯆꯤꯡꯈꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯁꯤꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯊꯥꯔꯠ ꯁ꯭ꯇꯦꯞꯇ ꯃꯁꯤꯒꯤ ꯁꯤ ꯆꯤꯡꯊꯔꯛꯑꯅꯤ ꯁꯤꯅ ꯊꯥꯔꯠ ꯁ꯭ꯇꯦꯞꯅꯤ ꯃꯊꯪꯗ ꯐꯣꯔꯠ ꯁ꯭ꯇꯦꯞꯅ ꯁꯤꯗ ꯆꯤꯡꯊꯔꯛꯏꯁꯦ ꯁꯤꯅ ꯐꯣꯔꯠ ꯁ꯭ꯇꯦꯞ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕꯁꯤꯅ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯂꯩꯔꯦ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯐꯥꯎꯕ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯅ ꯁꯤꯗ ꯆꯤꯡꯊꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯒꯠꯈꯤꯕꯁꯦ ꯃꯁꯤꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯅꯤ ꯊꯥꯔꯠ ꯁ꯭ꯇꯦꯞꯇ ꯃꯁꯤꯗ ꯆꯤꯡꯊꯔꯛꯏꯁꯤꯅ ꯁꯤꯅ ꯊꯥꯔꯠ ꯁ꯭ꯇꯦꯞꯅꯤ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯆꯤꯡꯉꯛꯏꯁꯤꯅ ꯁꯤꯅ ꯐꯣꯔꯠ ꯁ꯭ꯇꯦꯞꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯛꯁꯤ ꯏꯕ ꯃꯇꯝꯗ ꯐꯣꯔꯠ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯒꯤ ꯁ꯭ꯇꯥꯏꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯤ ꯂꯣꯏꯅ ꯂꯩꯅꯩ ꯑꯗꯨꯕꯨ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯖꯒꯦ ꯁꯝꯁꯤ ꯏꯕ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯁ꯭ꯇꯦꯞ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯏꯑꯕ ꯃꯈꯥꯁꯤꯗꯒꯤ ꯍꯧꯔꯛꯂꯒ ꯁꯤ ꯌꯧꯔꯛꯑꯅꯤ ꯃꯈꯥ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯑꯩ ꯏꯖꯔꯛꯀꯦ ꯁꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯞ ꯑꯃꯈꯛꯇꯅꯤ ꯑꯗꯨꯗꯤ ꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨ ꯁꯤꯗꯩꯗ ꯁꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯁꯝꯗꯗꯤ ꯃꯀꯣꯛ ꯆꯤꯡꯉꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯁꯝꯁꯤꯃ ꯃꯀꯣꯛ ꯆꯤꯡꯉꯣꯏ ꯍꯥꯏꯕꯁꯤꯃ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯏꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯂꯥꯏꯁꯤꯁꯨ ꯁ꯭ꯇꯦꯞ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯨꯗꯤ ꯁꯨꯝꯗ ꯍꯧꯔꯒ ꯑꯍꯥꯟꯕꯗ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯍꯥꯟꯕꯗ ꯂꯦꯐꯀꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯦ ꯍꯥꯏꯗꯤ ꯑꯣꯏ ꯊꯪꯕ ꯃꯊꯛ ꯊꯪꯕ ꯀꯥꯆꯤꯟꯁꯤꯅ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟ ꯑꯍꯧꯕ ꯁꯔꯨꯛ ꯑꯣꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯍꯧꯗꯕꯁꯨ ꯂꯩ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯅꯤꯡꯁꯤꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯩ ꯍꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯁꯤꯅ ꯁ꯭ꯇꯦꯞ ꯑꯃꯈꯛꯇꯪꯗ ꯂꯣꯏꯁꯤꯟꯕꯒꯤ ꯂꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯏꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯂꯥꯏꯒꯤ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯃꯊꯪ ꯆꯤꯡꯊꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯅ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯂꯥꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯔꯥꯎꯟꯁꯦ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯂꯣꯏꯔꯅꯤ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯃꯤꯠ ꯄꯥ ꯅꯥ ꯃꯤꯠ ꯄꯥ ꯅꯥꯁꯤꯗꯩꯗ ꯐꯣꯔ ꯁ꯭ꯇꯦꯞ ꯇꯨ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯗꯩꯗ ꯐꯣꯔ ꯁ꯭ꯇꯦꯞ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯠꯀꯤꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅ ꯐꯣꯔ ꯁ꯭ꯇꯦꯞꯁꯦ ꯑꯍꯥꯟꯕꯗ ꯋꯥꯟ ꯁ꯭ꯇꯦꯞ ꯀꯥꯆꯤꯟꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯕꯁꯤꯃ ꯍꯥꯏꯐꯦꯠ ꯀꯥꯎꯕꯤꯔꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗꯒꯤ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯥꯆꯤꯟꯁꯤꯗꯒꯤ ꯍꯧꯔꯒ ꯁꯣꯝꯗ ꯑꯃ ꯍꯥꯟꯅ ꯆꯤꯡꯉꯨꯔꯅꯤ ꯁꯤꯅ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯃꯈꯥꯗ ꯆꯤꯡꯊꯔꯅꯤ ꯒ꯭ꯔꯤꯟꯗ ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯔꯠ ꯁ꯭ꯇꯦꯞꯇ ꯆꯤꯡꯊꯔꯅꯤ ꯐꯣꯔꯠ ꯁ꯭ꯇꯦꯞꯇ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯃꯤꯠ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯏꯖꯔꯛꯀꯦ ꯁꯤꯗ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯁꯣꯝꯗ ꯏꯔꯛꯀꯗꯣꯏꯁꯤꯅ ꯃꯤꯠꯀꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯤ
ꯑꯗꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯃꯈꯥꯗ ꯆꯤꯡꯖꯔꯅꯤ ꯒ꯭ꯔꯤꯟꯁꯦ ꯃꯊꯪꯗ ꯊꯥꯔ ꯁ꯭ꯇꯦꯞꯇ ꯁꯤꯒ ꯃꯥꯟꯅꯅ ꯑꯃ ꯆꯤꯡꯊꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯗ ꯐꯣꯔ ꯁ꯭ꯇꯦꯞꯇ ꯔꯦꯗ ꯑꯣꯏꯅ ꯆꯤꯡꯉꯤꯁꯦ ꯃꯁꯤꯅ ꯐꯣꯔ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯉꯛꯀꯅꯤ ꯃꯤꯠ ꯏꯕ ꯃꯇꯝꯗ ꯑꯗꯤ ꯁꯤꯅ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯂꯩꯔꯦ ꯁꯤꯅ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯂꯩꯔꯦ ꯁꯤꯅ ꯊꯥꯔ ꯁ꯭ꯇꯦꯞ ꯂꯩꯔꯦ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯃꯊꯪꯗ ꯐꯣꯔ ꯁ꯭ꯇꯦꯞꯅ ꯁꯣꯝꯗ ꯂꯥꯛꯏꯁꯦ ꯃꯁꯤꯅ ꯐꯣꯔ ꯁ꯭ꯇꯦꯞ ꯑꯣꯏꯔꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯠꯁꯤ ꯏꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯒꯤ ꯐꯣꯔ ꯁ꯭ꯇꯦꯞꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯅ 이거되게 하이브도 어머 하이저렇게 빠이디 마치 포르 스텝니 아주 시 가신제 마시되게 허르바 마탁 당바 레기 가신지데 허르바 아주 소음다 징더르바 파스 스텝다 세컨드 스텝도 스마이트가 아니 통나 싱에 타 스텝 포르 스텝 아주디 빠지 엉땅 아이 이저렇게 좀 연비오 시대다 빠지 아함다 파스 스텝도 스마이나 하는 징무르바 스마이나 세컨드 스텝다 스마이나 하는 징어가 아주 마카다 무 스마이나 징더르바 타르 스텝 때 레드가 रेड अनि लेजे थार स्टेप ता समाइना लानी अदे फोर स्टेप ता समाइना लानी फोर स्टेप ता समाइत्रगा सिना फोर स्टेप बोइदिन अदे सिना फर्स्ट स्टेप लेरे सिना सेकेंड स्टेप लेरे सेकेंड स्टेप सिना अनि थोंना सिंगी सोंदा अमगा मथकता अमगा सोमदो समाइ तौदना पाजिना फोर स्टेप लाए वन स्टेप टू स्टेप थ्री स्टेप फोर स्टेप समाइना सिंगदर कदब हाइतारे मथंगदा नागी ओइना अमुक हाइजरके नादसु टू स्टेप नि टू स्टेप टू करम तोन इगदगे हाबु ताक्सरके सिदा अहमदा अखोइना कावरोइदबदि अहमदा ख्वाइ मथकि लेफ्ट कॉर्नर जे मसिन स्टार्टिंग पॉइंट यादिगे मखै मै एमजे ओइनबो होनबो हाइतारे अदि नागी जिदा सोमदा हान चिंगुरबो हाइतारे समाइतरगा सुमाइना चिंगदरबा सिना फर्स्ट स्टेप ओहेलबा हाइतारे सिना मथंग सेकेंड स्टेप ता सुमाइत्रगा कासिनजिदगी सुमाइना चिंगदरागा सुमाइना खितंग लेखलक हाइतारे सि मपाजिदगी सिना सेकेंड स्टेप नि सिना अन नाजु सेकेंड स्टेप ता सुमाइना लोइसन बया मथंग जाबो मखाम हाइजरके अमु सिनेदा चिलगिजे चिल टिल खौजे मतौ करम तौना इगदगी हाइबदो मथंग दमु हाइजरलगेदी सिनेदा 3 स्टेप 2 स्टेप अन सुमाइना इबियाय मा स्टेप से अनस्ता अहानबगी ब्लू ओइबजिना फास्ट से उहेलबा चिलजे मथंगदा सेकेंड स्टेप तना अनि थोंना स्माइना चिंगे ग्रीन दा अदुगा मथंगदा थर्ड स्टेप ता रेड से स्माइना ले अलि सियम तंग चिल जंग तंग इजर के सिना फास्ट स्टेप ओइन स्माइना कासिनजिदगी हौरगा मखादा स्माइना चिंगे स्माइना अदि मथंगदा सेकेंड स्टेप ता स्माइना चिंगुरगा स्माइना मु लाए सिना फास्ट स्टेप ओइरे सिना सेकेंड स्टेप ओइरे सेकेंड स्टेप ता सी मखाजु सिंगदरनी मथंगदा थर्ड स्टेप दा रेड ना इरिजे रेड सि स्माइत्रगा सिंगानी सिना थर्ड स्टेप नि मसिलेदा चिलगी मतंग अमा लोजरे मथंगदा अमुक सिलेदा तिलगी अमु हौरज तिलगी अमु हरको मतंगदा माजु स्टेप अनि खंगन लोइको मा अदि स्टेप अनि जिलेदा इखोन कावरेदबदि सिगी कासिनजे मथकी लेफ्ट कॉर्नर जेमा कावबिद वाइता सिदा लेफ्ट कॉर्नर लेफ्ट कॉर्नर लेफ्ट कॉर्नर लेफ्ट कॉर्नर लेफ्ट अपर कॉर्नर सि लेदि जिंजे मसिमा कावबिदबा हाइतारे यारगे हरफमजे अहमद तिलगिसिदैदा सिदगी मखाद सिंगदरनि फास्ट स्टेप ओइना मथंगदा ग्रीन जिना सुमाइ लागा सिना सेकेंड स्टेप त लोइसलानि अदुदि आइ मथंग इजरके तिलगी मतंग सिदा मु सिदैदा अनि सिदा फास्ट स्टेप त सुमाइना तिलजी सुमाइत्रगा चिंगुरनि सुमाइना अद सेकेंड स्टेप त लोइसनदैनि सुमाइना चिंगुरगा सुमाइना हाइगलानि दिस इज द फास्ट स्टेप मसिना अहानबा स्टेप मिसिदा लाइजिना अदुगा सेकेंड स्टेप न सिदगी हौरगा लोइसनबजे मसिना सेकेंड स्टेप ओइतारसिना दुम कोइरगा लागा हाइतारे सेकेंड स्टेप ता तिलजु सि अदु लुबना ते सिजु अदे मथंगदा चिल टिल खौगी मतंगदा मु हाइजरके खौगी जिजु माजु सेकेंड स्टेप नि अहामदा अपर लेफ्ट कॉर्नर जे मथक थंगबा ओइ थंगबगी मथक थंगबा सिदगी हौगनि सिजु अदे सि हौर मतंग सिदैदा अहानबजे ब्लू ओइन सिगिबजे मथक से हानि सिंगुरनी अद मखाजी सिंगानी सुमाइना अदि खौजे अइ अमुतंग इजरके अहामदा सुमाइना फर्स्ट स्टेप त सुमाइना सिंगनी खौजे अदि मखादा सिगी सेकेंड स्टेप ता ग्रीन ने सिंगे सुमाइतरगा सुमाइ लेखलागा सुमाइतरगा मु सिंगनी सिन खौनी अन सिना फर्स्ट स्टेप ओइ अदि सेकेंड स्टेप तदि सिने मथंग लागा सोंदे मुसलुरगा सिना सेकेंड स्टेप त दुम लोइसले अदा खौगी कावरोइदबना सि मसिन तुमदबा हाइतारे नॉट पॉइंटेड in this direction but this is pointed machine pointed over sina pointed with the high tare khongi da til gina sigi ahoba sarukse
राउंड लाप हाइतारे सी मरक्से सुमाइना ओहेनबा हाइतारे अने समजिना मकुक सिंगदबा हाइतारे इरकु मतमदा हाइरिबसिना ngasiगी oina neinagadaban saru oire asina kok sam lai mit pa na sil til khawsi matau karam tauna igadage haibado sidaida lojare aduga ai ngasai hajagiba adumaina mi khudingmakki oina magi tongan ba style ibagi mongdi loina laigini adubu uniform oina mayamna hainaba hena phagada mong aduni aina hajarije aina takchaba asida aina handokna hajaba sida awara pa lerga ju semdok piningba lerga ju leba ke akhang hai sana leba manipur ramdam kangai pa asida leiba amadi kangai pa ki mapande laikhraba loan gi matang da khang herba mai ki matang da khang herba sina suggestion preview ai harau haruna loksin jagani sigi channel asigi maming na manipur language feature ai haki iming na ngangkham premesor ngasigi di matang ngasida loisin jarge mayam punam ki mafam dagi aina kanana ba nathang nijari loisin jarge ngsi